US ki President Donald Trump na mahaki anisuba tamasi pairakpa hek haurakibadagi global gi oina tungan ba country sing asida thokliba conflict sing asida mahakna peacemaker ama oina thodang laurakpagi hojik kanna tungan ba saklon kaya ama aikoina uba haurakle masigi hiram asida aikoina panba yabadi handak thokiba India Pakistan leibak ani gi landa amadi Middle East ki oina Iran amadi Israel leibak ani siki landa asumna lanpham ani asi US ki President Donald Trump na khamjin khibagi paw aikoina khangna khre asumna India Pakistan gi landa amadi Iran Israel gi lanpham ani asida US ki President Donald Trump na khamjin khiba aduga chap manana handakta Southeast Asia da yumthangna ba leibak ani Thailand amadi Cambodia ani gi lanpham masisu Donald Trump na khamjinna ba honarakre Donald Trump na phongdokhibada Cambodia amadi Thailand gi leader singa mahakka wari chanare asumna leibak ani asigi lusingba sing aduna yamna thuna mak unaduna ngamkhai gi marak asida muknariba ungkhatnariba lanpham masi athuba matamda loisinduna ceasefire gi agreement ama sign taunaraba yai haina Donald Trump na thajabasu piki masigi hiram asida Donald Trump na Cambodia gi prime minister amadi Thailand gi acting prime minister ga wari sanabaduda handakta thokiba India Pakistan gi landa mahakna khamjin khiba adu compare tawraga ningsinghanki makha tarakpada asumna su mahakna warning tawkhi madudi Cambodia amadi Thailand makha tana ani asi lan tawnaba taragadi ungkhatnaba taragadi US na makha tana leibak ani asida trade deal tawrai haina warning tawki maramaduna yama thunamak lanpham masi loisinabagi damakta appeal tawkhibani panba yabadi handaki Thailand amadi Cambodia leibak ani sigi lanasi haukiba July gi tang 13 dagi haurakibani ahanbada leibak ani sigi ngamkhai gi marakta leiriba ariba temple Tamyun Thom temple hairiba asida Thai amadi Cambodian gi lanmi kaya ama thomjinnarakhi hairiba masigi temple asibu leiriba area asi asukpa umangi leibak ani sigi marakta leiba jungle da leiba mafam amani adubu hairiba mafam asi Cambodia amadi Thailand hairiba leibak ani sina sahi kaya gi mamangdagi sayetnaraga lakli nakal ani gi marakta hairiba mafam asibu magini haiduna claim tawraga ngasi phawba lakhiwani tasyengbadi July gi tang 13 dagi horakhiba Thailand amadi Cambodia leibak ani gi handaki lanasi karamba leibak na han horakhibano haiba asi leibak ani gi marakta amana amada maran thangjinari aduna leibak ani sigi marakta karambana hanna khut thaba hobano haibasi mayak sengdri amadi amana amada charge taunari masigi marak asida Thailand gi maikaidagi phongdokhiba adudi Cambodia gi lanmi tarukna Thailand gi petrol station amada sangsilaktuna attack tawba horakhi haina charge tawri aduga masigi matung tarakpada Thailand gi lanmi singaduna phibam adu henna sauthoktanabagi damakta Cambodia gi lanmi singaduda launaba honaki adubu Cambodia gi maikaidagi nongmei kapa horakhibani haina Thailand gi maikaidagi Cambodia da charge tawrakhiba sini aduga Cambodia na muk hairi madudi Thailand na Cambodia da sangsilaktuna makhoi gi fighter jet F-16 na landarakhibana maram oiraga khut hanbanatana atei atopa pambai amata leitabadagi Thailand da rocket kaya ama kapsinduna landaba haukhibani haina Cambodia gi prime minister Hun Manet na phongdokhiba leikhi matam pumbada Cambodia na Thailand ga lamgi oiba sayetnaba kaya ama leiriba asi ingna chapna loisinabagi damakta ngasi phawba honaraga lakhibani adubu Thailand na atamnana landarakpana maram oiraga Cambodia na su Thailand da landakhibani haina prime minister na phongdokhibani hauzik fawda Thailand amadi Cambodia leibak ani sigi lan asida micham amadi lanmi sing yauna pulapna miwai 30 gi mathakta thawai thakre amadi nakal ani gi oiba pulapna miwai lak ani gi mathakta hauzik lanjenari panba yai Cambodia amadi Thailand leibak ani gi marakta handak nimit kharani asida akanba mawongda lan soknariba asigi achoba maramdi sahi lising helaba laisang amagi wahaudagi khanaba horakhibani madugi matungda leibak animakki ngamkhai gi area gi lamsingda sayetnaba lakpadagi lanasi thoklakpagi achoba maram amasu oirakhibani masigi hiram asida khara kupthana amuk yengba taragadi Thailand amadi Cambodia hairiba yumthangnariba leibak ani asi matam kayagi mamangdagi ngamkhai gi oiba sayetnaba khanaba amadi ngaihak leitana muknaba kaya ama thoklaga lakhi masi maru oina Thailand amadi Cambodia ga lonabada leiriba
Dangrek Mountain gi clip ta leiriba Hindu singi ariba temple ama oiriba Pri Bihar ki temple gi akoiba lam saruk territory asigi matang asidani Masida falliba temple adugi area territory adubu Thailand amadi Cambodia laibak animak asina amana claim taunaraga lakhibani ningsing bayabadi ingkumja 1962 da International Court of Justice na hairiba temple adu Cambodia gi oire haiduna rai tarammi adubu International Court of Justice ki wafam adubu Thailand yaramde amadi temple adugi surrounding pumba adu Thailand gi lamni haiduna claim tawki asumna sahi kaya ama Thailand amadi Cambodia laibak ani asina sayetnaba kaya ama leiraba matungda khanghodana Cambodia na hairiba temple adubu UNESCO World Heritage Site ta register tawrubadagi Thailand na mai hauna sauki asumna leba ani sigi marakta sauna muknaba amadi unkhanaba lakhibani mato asumna masigi matung tarakpada ingkumja 2008 gi 2011 fawgi marakta leba ani asi sauna muknaduna tension leiba haurakhi asumna 2011 da leba ani asi khutthoknaba haurakpadagi lanmi amadi micham sing yauna pulapna miwai Tounaragani sikhi masigi matungda 2013 da amukasu International Court of Justice na nakal animakna sayetnariba temple amadi surrounding khudimak asi lamgi mapu Cambodia na oire haiduna lauthoki asumna sahi kaya ama hokre masigi matung tarakpada sahi asigi mayai chalakpada inau nauna amuk tension amuk lakpa haukhibani nakal anigi ngamkhaigi marakta military build up tawba haunarakhi asumna megi tang kunipanda ngamkhaida khutthoknabada Cambodia gi lanmi ama sikhi masida Thailand hairibana sayetnariba lamgi area sida Cambodia na illegal occupation tawrakpa amadi Cambodia na Thailand bu matam pumnamakta khoidau shawannaba thabak thorang kaya ama chatharakpa asini aduga amuksu Cambodia na hairibana Cambodia gi domestic politics da Thailand na khut thingjille aduga international law asibu ikai khumnadre haiduna maran sikhi Masidagi leibak ani sigi tension leiriba asiki matang asida suspend tawraga leiribi Prime Minister Petongton Shinawatra ngamkhaigi jetnaba asi diplomatic oiba mawong amada loisinabagi damakta Cambodia gi hanagi Prime Minister Hun Sen ga phone da wari sakhi masidagi makhoi anigi wari sakhibagi call recording adu leak oirakhi asumna phone call recording adu leibak sinba thungna viral chatkhi Makoy anina wari sanaba aduda Prime Minister Shinawatra na haikiba wahai wata sing aduda praja khudimagna ashawana mai hauki lambida thoktuna protest tawrammi amadi mahakpu Prime Minister gi famdagi khudakta thadokadabani haina miyamna ihau hauki masigi matungdagi adum haurabani Cambodia amadi Thailand hairiba leibak ani asi athuba matamda full scale war ama thoklagani haina akhang ai singnasu motpinarakhibani nakallamaromda amuk Cambodia amadi Thailand hairiba leibak ani asina handak soknakhiba lanasi tasengna haiba taragadi ariba temple adugi matang khakki nate ingkumja 1907 da French na Cambodia amadi Thailand hairiba leibak ani asigi marakta yekhiba ngamkhaigi lei adugi matang dasu yauri matam amada Cambodia asi French ki colony ama oiramlibani maram maduna 1907 gi matamda Thailand amadi Cambodia leibak ani asigi marakta leiriba ngamkhaigi map asi Thailand na kaidongaida accept tawramde masigi oiba maram asinasu ngamkhaigi oiba leibak ani sigi marakta sayna ba lakhibani aduna Cambodia amadi Thailand hairiba leibak ani sigi handaki lanpham masida samjaraba misam kaya amadi awaba tare ngamkhaigi marakta leiriba khungang kaya amadi hojik khuntak lansinare misam jauna lanmi sing pulap punsilaga hojik phawda miyai kunthra gi mathakta thawai thakhrwani Miyoi lak ani gi mathakta hojik lanjenaraga leire makhoi hojik relief camp singda yamna wana leiri masigi hiram masida UNO amadi South East Asia da achoba body ama oiriba ASEAN na hairiba Thailand amadi Cambodia leibak ani sigi marakta leiriba unkhatnaba muknaba lanasi khutakta thoknaba haina appeal tawki masidagi UN Security Council na emergency gi meeting amasu pangthokhibani aduga US China India Japan Malaysia amadi tungan ba Europe ki leibak singnasu santi thamnabagi damakta khudakta lana si toknaba hainasu appeal tawkhibani masigi matung tarakpadani Cambodia na nakal ani gi marakta ceasefire thamnabagi damakta taksin basu laikhibani masigi matungda US ki President Donald Trump na Thailand amadi Cambodia ani gi lan pham masi khudakta thoknaba haina lauthokhibaga iroinana masigi matung tarakpada leibak ani gi luchingba sing famina duna unaduna
ꯈꯨꯗꯛꯇ ceasefire agreement ama ꯇꯧꯅꯅꯕꯒꯤꯗꯃꯛꯇ Donald Trumpꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯈꯤꯕꯅꯤ ꯌꯦꯡꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯐꯕ ꯐꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯁꯥꯟꯇꯤ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ